Bijang tabir ba khoi pumno pu image TV na taram na okcha bagal loina na Rajesh Kumar na khurumjari ngasigi maroi pauda exam da aran ba pambai chin na bada sogat pa mateng pangwa sing jail da thamduna chairak pina na ba state asig oiba logi draft sembolore haina education minister Thongnau Jom Basant Kumar na haikre nombagi oiba media workshop Bartalab Thawal da pangthokre Manipur da Athuda National Register of Citizens NRC Chatna Halu Haina Manipur University Students Union na Khongjang Changsin Kre Loinana 9 State Level Men's Open Football Tournament 2023 Ngasidagi Hodokre Mapungoy Pop Lobirasi Students experience in interstate living cell National Integration to 2023 da saruk yarwa Manipur State ki Mahiroi Singhe Experience Sharing Program ama ngasi Akhil Bharatiya Vidyarthi Parishad Manipur na sinduna akam patalaiba Nelit ki hol pangthokre loina tour asida yarwa Mahiroi Singh delegates singna tour asida panglakpa experience sing share tokhi Thorom asiga mari lainana chief guest ki warol pirduna education minister Thongnau Jom Basant Kumar na hai examination da aranba pambai sin nabada sogatpa amadi mateng pangba sing jail da thamduna chairak pinanaba state asigi oiba log draft sembaloire leibak asigi leiriba tongan ba culture amadi chanalon sing haktengnana khangdoktuna national building da mateng oibatanatana naha singbu masagi confidence sembada Chawna mateng pangnanabagi pandamda ABVP na Thodang Lauduna Changchiliba Selgi Khongthang asi Thagatningai oi Lairik khakta pabanatuna Laibak asigi mafam kayada chattuna Haktengnana tongan ba culture amadi chatnalon sing nainaba haibasi yamna maru oi Hayengdagi hogduna pangthokadoriba bosemna loba state asigi class 10 examination gidamak section thorang khudingmak Paikat Pelode Loinana Mahiroi Singhi Pukchil Sengba Hona Zaman Niyom Chumna Khangba Ngamnanab Gidamak State Asigi Oina Examination da Aranba Pambai Sinnabada Sogatpa Amadi Mateng Pangba Mihoi Singh Jail da Thamduna Chairak Pinanab Logi Oiba Draft Su Semle Hairibu Luk Asigi Matang da House da Ordinance Oina Putoktuna Akang Ahi Singna Nainaraba Matung Draft Tawani Asigumba Exam da Aran Batavak Thoram Chataba Singh Jail da Thamnabagi Law Asi Laibak Asigi Atopa State Karada Chatnabasu Hokrabani Maram Asina State Asigi Oinasu Panel Provision Oina Examination da Aranba Pambai Sinnabada Sogatpa Amadi Mateng Pangba Singh Jail da Thamnanaba Khongthang asi Paikalakpani Haibwapam Thamki As Education Minister, I am a draft of the Shinjare, and I'm meeting today. Masigi Ain say ordinance in a Putoga, Assembly of Putoga, Tanaraga. I have expert on Tanaraga. Suma exam da Apigi, nothing Aranba. Unfair means the Mating penal provision period was a jail that Hamnaba, Aduba, Ate State, Hamanida, Taukrena, Itamuisha, Zamin Tozari, other Quay State is Anba, Aduba, students in the honesty, hard work, Sigila, quality may have said, Putoranga, Thoram Aduda ABVP Northeast Journal Organization Secretary Kamal Nayan Nailit Akam Party Director and Devachandra Singh na special guest oina saru yakibaga loinana Cell Manipur in charge Deepak Ningombam amadi ABVP Manipur State Secretary RK Ravichandra Singh na invitees oina saru yaki Board of Secondary Education Manipur na lawba class 10 gi parikya hayengdagi hawraga April 3 fawba chatagorudoriba asida saru yagadaba Mahiroi Singda Manipur gi Chief Minister and Biren na yaipa paujal pirakli Chief Minister gi paujal da pallibadi Mahiroi Singh akiba fawdana thonalai na parikya thagadabani parikya asi Mahiroi Singh gi oiba tangkak amani asigumlaba yam luraba tangkak asida Oja Singh amadi mama pa Singh na Mahiroi Singh bunikthi na amadi
अकीब लेतना परीक्षा थानब लमजिंग बिगदबनी हाइखे गवर्नमेंट की महिलोइसंग तरा यावना पुन्ना महिलोइसंग तरामापन की महिरोई मरफुदा तरुक हयेंदगी होगदरिबा क्लास 10 की एग्जामिनेशन थाबा इहान खिदबा महिसंग की मथक्ता लोगी ओइबा चेराक पीगिदबनी हाइना देसाम की सेक्रेटरी जनरल मयंगबम समोरजित मैतेना ngasi क्वाकैथल लेबा देसाम की ऑफिस त पांगथोकपा पाउमिसिंग उनबदा फोंदोखरे महाकना हाई पांगथोकदोरिबा एग्जामिनेशन असिदा महिसंग तरामापन की महिरोई मरफुदा तरुक एग्जामिनेशन असिदा सरुक याबे खुदोंग चाब लेररोय हाइबगी वाफम अमा लाकपगा लोइनना मसिदा यामना हेना हक्चिन लौदुना देसामगी अखनबा टीमना थिजिलुबदा महिरोय मराल सुक्लै लेतना एग्जामिनेशन सरुक याबा फंगदबगी फिवम लाकपा असि यामना लाइबक थिबा अमनि गवर्नमेंट अमदि प्राइवेट अनिमक्की हाइरिबा प्रिंसिपल हेडमास्टर हेडमिस्ट्रेस अमदि फॉर्म फिलअप तौननबगी थौदांग सिन्नरिबा मियोइसिंग अदुगी मथक्ता लोगी ओइबा चेराक पालिबा लेंगाक असिना पीगिदमनि हाइना महाकना दाबी तौकी सही अमा मरम सुक्लै लेतना एग्जामिनेशन सरुक याबा फंगलोइदबा महिरोइसिंग अदुगी दमक महिलोइसंग अदुना करी तौ बिगदौरी महिरोइ अमगी कैरियर अमा पुमांग माहनबगी थाकता महिलोइसंग चिंगना तौबा असिदी ख्वाइदगी हेन्ना चाव क्राइम अमनी हाइना देसामना लौदब ngamloi असुक सेक्शन दबा असुक यामना थौसा वसादबा महिलोइसंग सिंग असिदा इंक्वायरी कमिटी अमा गवर्नमेंट सेंबिरगा मदुदा यामना नेग्लिजेंस ओइना तौरंबा थोकलबदी गवर्नमेंट की प्रिंसिपल हेडमिस्ट्रेस हेडमास्टर ओइरगना थबक्तगी पोथा हनबा लोइना लनाई महिलोइसंग ओइरगना रिकॉग्निशन कक्थत कदबनी लोइनरे एग्जामिनेशन असिदा सरुक याबा यारोइदबा हाइबा महिरोइसिंग गिदमक लेंगाकना अखन्नबा थौरांग सिनबीदुना मखोइबु सही मांगदननबा सिनबीगदबनी हाइनसु महाकना मखाताना फोंदोकी महिलोइसिंग 13 असिगी प्रिंसिपल हेडमास्टर हेडमिस्ट्रेस नुमित हुमनी फावगी मनुंगदा देसामगी ऑफिस त लाकपीदुना मसिगी चपचाब वफमसिंग थंबीगदबनी करिगुंबा मसिदा तादबा थोकलबदी महिरोइसिंगिदमक खल्लगा देसामना महिलोइसंग सिंगी मथक्ता अकनबा मियंग चंगलगनी हाइनसु महाकना मखाताकी बोर्ड ऑफ सेकेंडरी एजुकेशन मणिपुर लौदुना हयेंदगी हौदुना पांथोकदोरिबा क्लास 10 की एग्जामिनेशन असिदा अपुनबा महिरोइ लिसिंग 19 चाम 19 सरुक याबगा लोइनना एग्जामिनेशन थागदोरिबा महिरोइ पुनमक्ता देसामगी माइकैदगी महिरोइ सिंगी मफमदा याइपा पाउजेल पिजबगा लोइनना सोइदंगामदबा यामना नियम चुम्बा एग्जामिनेशन अमा ओइगनी हाइबगी थाजबसु थमलखी असिगुम्बा फिबम असे ओहेलकलिबा कोगी महिसंग सिंगसिगी हेडमास्टर सिंग प्रिंसिपल सिंग खुदिमक्से मसी लोइना हाइबा प्रिंसिपल हेडमास्टर मैमसिना कोई फॉर्म फिलअप सी कोई तौननबगीदमक सिनरिबा मागी मसीगी स्कूल सिगी स्टाफ सिंगसे मसी लेंगाना अचौब क्राइम अमा तौबा मिमोय सिंगी हाइना लोबिबगा लोइना मसीगी मथक्ता लोगी ओइबा चप चाबा कोई चारा पीननबा थबक लौखटगदबनी हाइबसिमसु देसामगी माइकेदगी याकी फमदा मसीमा डिमांड तौसरी हौजक पालिबा चीफ मिनिस्टर एड बिरेनल सिंह बीजेपी लेंगा असिना हौकिबा सही लिसिंग अनि कुनिथोइदा असेंबली द पास तौकिबा मणिपुर स्टाफ सिलेक्शन कमीशन की चेयरपर्सन अमदी मेंबर हापतुना कमीशन असिग मथौ निंगथिना तौहनबिउ कमीशन असिना मपुंग फाना थबक तौद्रियो फावबा मखल अमतगी थबक लौबुई खोंगथांग लौखटपिगनु हाइना MPCC की स्पोक्सपर्सन एडवोकेट रवि खान फोंदोखरे ngasi कांग्रेस भवन पांथोकिबा पाउगिमफम अमदा रवि खान मखाता दुना हाई MSSC Act asi hokiwa sahi lisingani kunithoi da pass tauki madugi matung sahi adumake September 10 da gazette notification thoktuna MSSC rule 2022 semkibani loinana sahi adugi August 8 da Act asi phongki Act asigi rule gi matung ina group C amadi D gi thabak lawa matamda commission asi makhada lawgani haina rule aduda mayak chengna yauri ngasi फावबदा कमीशन असगी चेयरपर्सन अमदि मेंबर हापतुना कमीशन असि मथौ निंगथिना तौहनबा ngamdana लेरी मसिमक यामना लाइबक थिबनी हिरम असगी मटांगदा
Congress Party na miyamgi mahut sinduna kyarak hanna commission asi mathau tawhananaba haijakhiba laikhre masigi mathakta chief secretary da legal notice fawba thakiba laikhrabani MSSC Act 2022 laikhraba matungda Group C amadi D gi post logi mahutta tongan tonganba department ki thobak machet logi thong kya lengak asina chathari Ek asi pass tawki matamda Manipur da leiba matik chawan ha kya thabak hapada transparency oirgani khanna Congress Party na su ayaba pikibani adubu commission asi mathau nikthina tawdabana maram oirga lengak na hapning bamiyoi sing thabak hapana Manipur gi tungi maraibak tamba ngamdaba phim amada lakpa yai lamdam asigi mapi mapa ama oina leiriba lengak na miyamgi wakat tabi drabadi kanana laktuna tabi gani amadi matau karamna miyamda lengak asi kanabasing piba ngamgadoribano haina su Ravi Khan na hanglakli hangsan tawhanba ngamdaba ise government asi asonbani haibna haiman ba thokte haina khali anda ekoi MPCC ki maikai dagi amadi on behalf of the entire ekoi ki Manipur praja singi behalf ta Manipur Staff Selection Commission Hajana Tuba Matamda Thamuk Tawhanbiu Masigi function asi Tawdri Phawa chairman amadi members in half Phawa State government Makada Group C amadi D appointment employee Makhan Kuding Maki advertisement of Press Information Bureau PIB Imphal na Manipur gi Thawal Jilla da ngasi yumsakaisa namita nomagi oiba media workshop Bart Lab ama pangthokre workshop adu Information and Broadcasting Mantralay na lenga ki thausil amasung policies singi marik chumba I pau ga loinana journalist sing bu sakti biduna miyam amadi lenga ki marakta samnahanaba thong ama ohenaba I pau yohanaba thorang amagi saruk ama oina pangthokhibani Thawal amasung Kakching Jilla singda leiba journalist kuntra henbana Thawal DC office ki election counting hall da pangthokhiba workshop aduda saruk yaki Thawal Jilla ki deputy commissioner S Subhas Singana Workshop adugi hodopagi thoramda athoi mithunglen oina saruk yaki PIB Imphal gi media amasung communication officer MCO Premlata loitam na thoram mapu oiki aduga senior SP Jogesh Chandra Hobi Jamsu thoram adugi kaikum narba mithunglen oina saruk yaki athoi mithunglen oikiba DC Subhas Singana mahaki warol pibada PIB Imphal na media workshop adubu media amasung lenga ki marakta kwaidagi faraba pau paunarabagi phambak amani hairduna thorom adubu sinbi khibagi damak thagatpa phongdoki media gi chilnau sungna lenga ki thoksil thorang singi matangda marik chumna khangba mathok tai maramdi marik chumna I pau gi ichel asi miyam da makhongdagi hoduna phanghanba haibasi yamna maru oi haiki lenga ka loinana media gi wari watai taw haibasi yamna maru oi hairduna athoiba mitunglenna athubada natraga tungda district administration asina masiga manawa workshop ama singani haibagi thajaba thamki thoromapui warol phongdol aduna PIB gi MCO Premlata loitamna kanna workshop asibu sillibagi pandam miyamda thamki amasung PIB Imphal na lenga ki ipau kaya media gi khutangda miyamda yohanbada achoba thodang ama lauri workshop asibu sillibagi maru oiba maram ase kendra lenga ki tongan ba thorang sing local media da yohanduna miyamda kanaba pinanabgi dabaktani hainasu mahakna makhata ki media da introduksina manani praja mayama na parak kadai bakang kadai na kitang scheme singgi matangda kitang shoina gi kitang lan gi mayaw gi ba lan na dumpu gi ba yaute media na nam funga ba PIB da siliba batala media workshop si masih ngasi di topik yang deh, ay masih matung lagi di apa district administration ke side ke justru laga department sing se ay media sing ke direct orang ramai na pai di scheme sing masih matang da praja sing da head information piwa yang ada pada mata ay district administration na program noraga ay aku bang matam da masih apa di media ke sing na sing pusam noraga masih di interaction program masuk ay sinba sinjake Resource person ahumna lenga ki thoksil amasung yaipa thorang kaya gi matangda hodopagi thoram mapung tarakpada makhoi gi paper sing pathoki district social welfare officer Thawal Jilla gi Kanghujam Nongpok nganba Salaicha amasung chief executive officer Thawal Jilla Parishad Khetri Mayum Umanandana Kendra Sarkar amasung Rajya Sarkar na Jilla singda thadariba social security gi scheme singi matangda mathang sitna Pathoki aduga Dr. Chinglan Vaishnam Professor of Economics Department of Manipur University na the India's Act is
Policy and its impact in Manipur haibasi matangda wangang ki thoramgi losilakpada journalist singa loinana wari watai gi session amasu pangthokhi nupi singna khangba ngambagi pankhai leigedabani maram sadana nupi gi punsida namtharakpa khudingmak mating leina thenagadabani haina social welfare director ngangom utamna phungdokre ngasi tagal pat leiba sai gi auditorium da National Commission for Women gi sponsorship makhada Manipur State Commission for Women na sinduna pangthokpa issues and challenges faced by women in sports haiba theme da pangthokhiba nomagi oiba seminar gi thoramda athoiba mithunglen gi warol pirduna mahakna hai khunai asida nupi oibigi punsida thengariba awa chaitheng amari nupi singi hingbagi hakta singnarakpa khudingmak logi matung ina sapchana thenagadabani lenga ki makai dagi su district khudingda sexual harassment domestic violence na singba kayagi wakatpham oina toll free number 181 natraga India pumbagi oina 112 hangduna thamli mafam asida lakpa wakat khudingmak thabak oina paikhatnanaba nupi police amadi ukilna singba leiduna pung kunmari thabak tawri nupi oibi singna nupa khaktada tangjaduna hingbagi matam natri nupi khudingmak masagi senthok lambi leinanaba hotnaba tangai phade loinana nupi gi punsida singnar pa khudingmak mating leina thengnagadabani haina su mahakna makhatana phongdokhi ngasigi thoram aduda Manipur State Commission for Women gi chairperson Salam Ulka Devi amadi Sai NARC gi regional director in charge Lanminthang na thoram mapu amadi akhanaba mitunglen oina saruk yakhibaga loinana maruoiba mioi kayasu saruk yakhi Manipur State Legal Services Authority MSLSA gi anauba thodang oina khangminasi an exhibition on legal aid and services signaming thonba anauba project amang asidagi hodokre anauba project adu High Court Legal Services Committee gi chairperson su oiriba High Court of Manipur gi judge Justice Aribam Guneshwar na ngasi Imphal West ki lapel pat court complex ta pangthok pathoram da hodokhibani project asi miyambu makogi legal rights ki matang da takpi tambibagi drive ki makhada chathabani ngasi ki thoram da special judge Poksho Court 1 Salam Imosa Singh District and Session Judge Imphal West R.K. Memsa District and Session Judge Imphal East W. Tonen Maite District and Session Judge Tawal Samom Bijen District and Session Judge Bishnupur Letko Kipgen Manipur State Legal Services Authority ki Secretary Ozis Mutum All Manipur Bar Association ki President Tomsa Puyam All Manipur Lady Advocates Association ki President Chanam Kiran Bala Judicial Officer Singh Advocate Singh MSL SAG amasung District Legal Services Authority ki staff amadi PLB Singh su saruk yakhi lamdam sigi yellow mui singa sakchu manaba Myanmar Nepal Bangladesh na singba mafam singdagi mitop kya haijilaktuna lamdam sida yum saduna laisinba umang kokthorokpa yellow mui sing mutpagi phibam da lairakpasi laibak thibani athubada Manipur da National Register of Citizens NRC chatna luhaina Manipur University Students Union Muso Manipur University da wakat khongjang changsin kre ngasi Manipur University ki traffic island dagi Manipur University ki main gate faw Manipur da NRC chatna halu Manipur da State Population Commission lingu mitop dagi Manipur kallu lokaina changlakpa mitop tingu haiba kholau lauduna khongjang changsin ki Kongjang aduda musugi president Tokchom Sonamani na hai India amadi India ki wangmadagi mitop kaya lamdam asida sangchilaktuna khunda laita salakpana lamdam asigi yelhomi sing ngasidi mut kiba yabagi phibamda lairakpa asi yamna laibak thibani maru oina chingi mafam singda sakchu manaba mitop singna khunda salakpa yamna yum sajilakpa umang kokthorokpa popi thajilakpa kaya asina Manipur da akiba phibam amada laklalle mitop singna lamdam asi paisalakpa kaya asidagi kanba ngamnanaba Manipur da NRC chan ahannaba center amadi state laingakna hunagadabani haiki National Program for Control of Blindness and Visual Impairment gi makhada National Health Mission Manipur Medical Directorate na sinduna ngasidagi hoduna pangthok nariba World Glaucoma Week 2023 gi pal thorong gi saru ama oina pre glaucoma and cataract screening camp ama State Ophthalmic Cell Medical Directorate lamphel da hodokre
ngasi kem asigi matang da National Program for Control of Blindness and Visual Impairment ki State Nodal Officer oiba Dr. Vikram Nahai glaucoma haiba anaba asigi matang da miyam da awareness piduna mit uhandaba dagi kannanaba haiba thoram asi pangthokpani March 38 faw pangthok kadoriba kem asida glaucoma and cataract na singba sing detect tawgani karigumba haiba anabasing asi thengnarabadi madu lemna layengba amadi hidak na singba kaya piduna amuk hanna mahusagum mit uhannanaba hotnagani phongdokhi March 30 pawba chathagadariba kem asida glaucoma amadi cataract screening cataract surgery glaucoma test tawba amadi hidak na singba kaya lemna phanghangani hairi ngasi ukal Lakhipur masalosang gimifam ama Lakhipur kunau dalaiba salai punsifam tekhau sangbigi laisang na pangthokre Moirangthem Goromani Singha President ukal Lakhipur masana mifam mapu oiduna pangthokiba mifam aduda lup asigi mioi kya saruyaki mifam asida sahi asigi April gi ahum suba chayol gi manungda apaba numit ama yenglaga lai haraubagi workshop ama pangthokba haina warap taki masigi damakta ukal headquarter Manipur ga mangjaunana tanam minaba amadi workshop asigi damakta reception committee ama mangjaunana sembadasu lepnaki hariba workshop asi Balarbon Kasardap pangthokpa hainasu lepnaki Far West Central Committee UPF the Sinduna Jiribam da leba Meitei Huyen Lalong Sintam Sanglen Sajal Academy Singdong Lekai branch ki Oza Singgi Sanglen Sangkabagi Thoram ama branch asigi president Thongam Nires Maiteina ibudo pakangba yekpa piral singatuna hangdokre Far West Central Committee gi manung chanalei ba Jiri Kasar Assam Tripura gi mafam singda UFO ga mari leinaba thabak thorum kudingmak Far West Central Committee gi makhada pangthokani haina Far West Central Committee gi president Kolom Khuman Jauna miyamda paujel piki Mahai Khulen Benevolent Club Lamno Pokpi Mangal Club Lamlen Khun Yai Phalamjing Lup amadi Lamdang Khun Pioneer Club Marina Punna Thasi Trahum Doita Usathol Helipad Jiri College amadi Jiribam Hospital Tawa Lambi Thingjilagani haina Khunja Singna Mediagi Khutangda Khangan Kraba Matungda ngasi ayuk pung nipan dagi Lambi Thingjinkhre Hauzik Fawbagi Oinadi Tho Nangdiba Thodok Thokpa Laitri Lambi Thingbaga Mari Leinana Mahi Khulengi Khunja Kekrebam Inau Bina Hai Lambi Asigi Matangda Karak Hajaba Laikre Lambi Asidagi Maru Oina Lengaki Office Sing Hospital Helipad na Singba Kaya Su Chatliba Lambini Lambi Asigi Damak Jiribamgi DC Amadi SP Yauna Wari Sanakraba Fawa Waroshin Purakpa Ngamdabada Maramna Lambi Tingbagi Kongjang Matam Kaktana Sangshin Zakigani Haina Pongdokli Cambridge University amadi Adani Hindenburg rogi matangda Rahul Gandhi na thamki wapam amasung Central Investigative Agency singbut lana sisinare haina opposition haiki wapam singi matangda Parliament ki budget session ki second half the kanaki session asigi maru oibadi finance bill bu pass taunaba honabani adubu ngasidi mari leina wapam oina Rahul Gandhi gi wapam the kanaki harik Union Minister Smriti Irani na Rahul Gandhi bu hunduna ngangki Rahul Gandhi na mahak na haiki basing adural lale haijabagi mahutta Parliament pulana lamjing le amaromda opposition party ta nipana lambi da tholaktuna enforcement directorate ta laktuna Central Investigating Agency singbu lana sinnare haiduna protest tawki US based short selling firm Hindenburg research ki report ta action lawdriba Karigino haibagi matang joint letter amasu agency ki director da opposition na pisinki wapam asigi maramda budget session manungda ruling amasung opposition ki marakta awai akum kaya taunaki Supreme Court na wapam asigi maramda thijinanaba committee ama semkrabani Sanabugi Pau Mangal Foundation Hairokna City Club Hairoka Kusamnana Sinduna Anisuba Maipakpi Memorial Trophy 2023 9S State Level Men's Open Football Tournament City Club Playground Hairok Part 2 Litan Makong Dalaiba Da Ngasidagi Hodokre Ngasi
tournament adu hogdokpagi thoromda Langthawal SC gi MLA Karam Syamna chief guest Khetrigau SC gi MLA Sheikh Nurul Hasan na guest of honor amadi thokchom Ibot Chaubo Singh thorom mapu oiki tournament adu MLA Karam Syamna Firal Singhatun hogdoklaba matungda Moneywood Club amasung Hairok Veteran FC anigi oiba exhibition match amasu sanaki tournament asi ngasi sanakiba ahuba match ta 7 star na Hiai FC bu Panjal Taret Suinoda Maitiba Pikre Aroibada Maropa Mohanna exam da aranba pambai chinabada saugatpa mateng pangwasing jail da thamduna cherak pinanaba state asi oiba logi draft sembolore haina education minister Thongaujam Basant Kumar na haikre Nombagi oiba media workshop Bartalab Thawal da pangthokre Manipur da athuda National Register of Citizens NRC chakna halu haina Manipur University Students Union na khongjang changsin kre loinana 9-a-side state level men's open football tournament 2023 ngasidagi hodokre ngasi damaktadi paudam pijaba matang asilosinjare meyang tabirba khwai puna pu amuka hanna kurumjari